US की पार्लियामेंट की स्पीकर नेंसी पेलोसी महाकी ताइवान की खोंगचत लोइरदुना अमुक US तमना हनख्रे महाकी खोंगचत अदुदा ताइवान की प्राइम मिनिस्टर याउना ताइवान गवर्नमेंट की ऑफिशियल कया अमगा उनदुना वारी वाताई कया अमा सानकी चाइना की अथिंग लेना लेना पेलोसी न ताइवान दा चटप खक्ता नत्तना ताइवान की खोंगचत अदुदा महांगना तिबेट की रिप्रेजेंटेटिव्स अमकसु उनरमकी नेंसी पेलोसी असि मतम कुइनदगी ताइवान बु फोंगना सपोर्ट तौदुना लाकपा US की लीडरसिंग की मनुंगदा अमा ओइरिबनी मतम अमदा हौजिक चाइना रूल तौदुना लेरिबा कम्युनिस्ट पार्टी असिना चाइना की डेमोक्रेटिक पार्टी बु तकथोकपा मतमदा थोखिबा सिविल वार अदुदा डेमोक्रेसी की दमकता लेखिदबा मियोइसिंग अदुगी दमकता ट्रिब्यूट पिनबगी दमक नेंसी पेलोसी मसामक 1992 दा सिविल वार थोखिबा चाइना की मफम अदुदा मसामक चत्तुना मखुता प्ले कार्ड पाइदुना लेखिद्रबा मियोइसिंग अदुदा इकाई कुमनबु उटकी हंदकी खोंगचत असिदसु महांगना करिगुंबा चाइना की साइडगी ताइवान दा मिलिटरी की ओइबा एक्शनसिंग लौखलकपा तारगदी मधुदा ताइवान की दमकता लेपकनी हाइबा वहमना चिंबा असिसु अदुमक फुंगदोक्लमी पेलोसीना ताइवान दा हेक थुंखिबदगी ताइवान की अकोइबा असिदा चाइनीज की मिलिटरी नेवी सिंग असिना कोइसिनदुना लेपा लेतना मिलिटरी एक्सरसाइजिंग पांगथोक्तुना लाखिबनी पेलोसी हेक चटख्रबा मतुंगदा चाइना की साइडगी ताइवान की मथक्ता लानहंदुना बैलिस्टिक मिसाइल तरागा माथोई काबलबा मतुंगदा समुद्रदा ताहनख्रे हौजिकसु चाइना की साइडगी मिलिटरी एक्सरसाइज असि लोइसिंद्री नौमनिनी की मतम असि फाउबदी असुम लेखिबगी मओंगदा लेरी अदुगा हौजिक लेरिबा फिबम असिदा यामना ngakpa thawong amakhakta China na Taiwan gi akoiba sida military exercise tawduna misal kaya ama kablibasing asigi manungda ballistic missile manga Japan gi exclusive economic zone gi manungda hit tawkre hairiba tawdo asibu Japan gi side gi officially yaningdaba phongdoktuna protest tawkre Japan gi protest asigi pakumoina China gi side gi China na missile kapsiliba mafamsing adu Japan gi exclusive economic zone nate hairiba mafamsing adu hojik China amasung Japan gi marakta disputed area oina conflict thoktuna leiriba jagani haiduna pakhum piri China gi masigi pakum asedeni miyoi kaya amana ngakpa amasung mipaiba pokliba si Asia gi mafam kaya amada hauji asi China na claim tauba China na disputed area ni haiduna claim tauba mafam kaya ama leiri masi khaktana tana China gi side gi matam kharagi matungda China gi foreign minister amasung Japan gi foreign minister anisigi marakta oiba meeting ama leibani hairiba meeting asisu China na cancel tawkhre meeting asi cancel tawibagi maram asina Japan hairiba country asisu G7 country gi manungda ama oiribani aduga handak pangthokhiba G7 gi meeting aduda G7 country sing asina hojik leiriba China Taiwan gi issue asida China na yaningdaba wafam sing phongdokhibagi ni hairi Nancy Pelosi di hojik Taiwan gi khongchat asi loiduna maraibakta hankre hojik China asi Russia da yamna kana phongdokna bo wafam China gi aroibu warning haibadu tadanabagi damakta makogi reputation kannabagi damakta Pelosi satkraba matung asida military exercise yamna kana pangthokli China gi military exercise pangthokpa asida hojik China gi misalna Japan gi exclusive economic zone gi jaga asi yokselakle pangthokliba military exercise asida China gi misal sing asina makogi target adu soidana panhaudaduna Taiwan gi natragana Japan gi city amada hek hit tawruba taragadi phibam asi yamna nungaitaba mawng amada lakpasu yai amabu oigera China gi handaki khongthang asina is China sigi jaga sing asida leiriba country sing asigi hojik leiriba geopolitics ki oiba leiriba relation asida yamna chawba awanba amadi suksoi soidana laklagani lakadawriba matam asida South Korea amasung Japan hairiba country asi makogi military gi oina leiriba spending asi hengat handuna khulai kaya ama hena develop tawraknabagi maram amasu oiragani handaki Pelosi gi Taiwan khongchat aduda Taiwan gi mafam kharada Taiwan gi citizen sing asina Pelosi gi khongchat adubu yaningdaba phongdoktuna protest tawbasu adumak thengnaki masigi khwaidagi chawba maram asi USA gi oiba hojiki leiriba policy asidani karigumba China na Taiwan da attack tawrakpa matamda USA na suksoi soidana Taiwan gi damakta leplagani haiduna phongdoktana
ꯆꯅꯩꯅꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯏꯋꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯨꯝꯅ ꯇꯥꯏꯋꯥꯟꯗꯁꯨ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯄꯦꯂꯣꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫